ꯇꯨꯝꯂꯝꯕ ꯊꯕꯥꯒ ꯔꯤꯆꯥꯔꯠꯀꯗꯨ ꯊꯣꯡ ꯊꯤꯜꯂꯛꯄꯗꯨꯗ ꯊꯣꯛꯂꯛꯏ꯫ ꯊꯕꯥꯅ "ꯀꯩꯗꯧꯔꯦ? ꯃꯩ ꯍꯥ ꯀꯗꯥꯏ?" ꯊꯕꯥꯗꯨ ꯂꯩꯍꯤꯕ ꯍꯧꯗꯣꯛꯏ꯫ ꯖꯨꯡꯀꯣꯛꯁꯨ ꯊꯣꯏꯔꯦꯝꯕꯅ ꯊꯦꯡꯂꯦ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯕꯗꯒꯤ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤ ꯍꯣꯏꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯊꯨꯅꯃꯛ ꯆꯪꯂꯛꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯍꯟꯅꯕ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯦ꯫ ꯖꯨꯡꯀꯣꯛꯅ "ꯑꯣꯏ ꯉꯥꯏꯈꯣ." ꯅꯨꯄꯥꯗꯨ ꯇꯥꯗꯅ ꯆꯦꯟꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯖꯨꯡꯀꯣꯛꯅ ꯍꯩꯁꯤꯡꯅ ꯐꯥꯏ꯫ ꯑꯗꯨꯒ ꯊꯨꯅꯃꯛ ꯆꯪꯂꯛꯇꯨꯅ ꯃꯩ ꯆꯥꯛꯂꯤꯕ ꯑꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯩ꯫ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯛꯄꯗꯤ ꯅꯠꯇꯕꯅꯤꯅ ꯊꯣꯏꯅ ꯋꯥꯕꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯅꯨꯡꯁꯤ ꯍꯣꯏꯁꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯖꯨꯡꯀꯣꯛꯅ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯣꯏ ꯇꯧꯔꯤꯗꯤ?" ꯅꯨꯄꯥꯗꯨ ꯈꯨꯝꯗꯦ꯫ ꯔꯤꯆꯥꯔꯠ ꯁꯥꯎꯅ ꯅꯨꯄꯥꯗꯨꯕꯨ ꯐꯨꯒꯦ ꯇꯧꯏ꯫ ꯖꯨꯡꯀꯣꯛꯅ ꯈꯥꯝꯃꯤ꯫ "ꯏꯌꯥꯝꯕ, ꯃꯗꯨꯒꯤ ꯃꯇꯝ ꯋꯥꯠꯂꯤ, ꯇꯞꯊꯕꯤꯌꯨ." ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯈꯨꯝꯃꯨ, ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ?" ꯅꯨꯄꯥꯗꯨꯅ "ꯑꯩ ꯈꯪꯗꯦ." ꯖꯨꯡꯀꯣꯛꯅ "ꯑꯩ ꯈꯪꯉꯦ." ꯅꯨꯄꯥꯗꯨ ꯀꯤꯅ ꯌꯦꯡꯂꯛꯏ꯫ "ꯁꯦꯜ ꯀꯌꯥꯗꯅꯣ?" "ꯈꯪꯗꯦ." ꯖꯨꯡꯀꯣꯛ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯑꯗꯨꯛ ꯆꯥꯎꯕ ꯈꯨꯠꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯄꯥꯛ ꯂꯥꯎꯅ ꯊꯥꯖꯤꯟꯈꯤ꯫ ꯖꯨꯡꯀꯣꯛ ꯑꯗꯨꯃꯛ ꯁꯥꯎꯗꯅ ꯌꯥꯝ ꯂꯦꯝꯅ ꯃꯣꯡ ꯍꯥꯗꯅ "ꯁꯦꯜ ꯀꯌꯥꯗꯅꯣ?" "1." ꯖꯨꯡꯀꯣꯛ ꯑꯃꯨꯛꯁꯨ ꯊꯥꯖꯤꯜꯂꯤ꯫ "1 ꯍꯥꯏꯗꯤ?" ꯅꯨꯄꯥꯗꯨꯁꯨ ꯀꯤꯅ "1,00,000 ꯍꯥꯏꯕ." "ꯅꯪ ꯊꯣꯏꯕꯒꯤ ꯍꯨꯏꯔꯣ?" ꯅꯨꯄꯥꯗꯨ ꯈꯨꯝꯂꯛꯇꯦ꯫ ꯑꯁꯥꯎꯕ ꯐꯥꯊꯔꯤꯕ ꯅꯨꯄꯥꯗꯨ ꯆꯪꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯕꯥꯛꯇ ꯀꯥꯎꯈꯤ꯫ ꯅꯨꯡꯁꯤ ꯀꯞꯂꯒ "ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯇꯧꯕꯤꯔꯤꯕ? ꯑꯩꯕꯨ ꯅꯆꯜꯃꯛꯅꯤ ꯈꯟꯕꯤꯌꯣ." ꯖꯨꯡꯀꯣꯛꯇꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ꯫ "ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯃꯇꯨ ꯆꯣꯜꯂꯕꯁꯤꯡꯕꯨ ꯍꯟꯊꯅ ꯈꯟꯕꯗꯣ ꯇꯧꯕꯤꯒꯅꯨ꯫ ꯃꯈꯣꯏꯁꯤꯡꯁꯨ ꯅꯈꯣꯏꯒꯨꯝꯅ ꯂꯩꯅꯤꯡꯂꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅꯦ꯫ ꯑꯩ ꯏꯕꯨꯡꯕꯨ ꯋꯥꯔꯧꯗꯦ." ꯅꯨꯄꯥꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯖꯨꯡꯀꯣꯛꯇꯨ ꯅꯨꯄꯥꯗꯨꯒꯤ ꯐꯨꯔꯤꯠ ꯀꯣꯂꯔꯗꯨꯗ ꯇꯥꯞ ꯄꯥꯏꯔꯒ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯏꯔꯛꯏ ꯉꯪꯂꯒ "ꯅꯪꯒꯤ ꯌꯨꯝꯗꯣ ꯃꯩ ꯊꯥꯎ. ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯆꯨ ꯂꯥꯛꯄꯤꯒꯦ. ꯅꯪ ꯌꯥꯒꯗ꯭ꯔꯥ?" ꯅꯨꯄꯥꯗꯨ ꯃꯄꯤ ꯇꯥꯅ ꯌꯦꯡꯂꯛꯏ꯫ ꯖꯨꯡꯀꯣꯛꯇꯨ ꯅꯨꯄꯥꯗꯨꯕꯨ ꯀꯤꯟꯅ ꯊꯤꯜꯂꯤ꯫ "ꯃꯇꯨꯡꯗ ꯇꯧꯈꯤꯗ꯭ꯔꯥ?" ꯔꯤꯆꯥꯔꯠꯁꯨ ꯆꯪꯂꯛꯇꯨꯅ ꯐꯨꯔꯤ꯫ ꯅꯨꯡꯁꯤꯅ "ꯗꯥꯆꯧ, ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ. ꯃꯥꯅ ꯅꯠꯇꯦ. ꯃꯥꯗꯤ ꯃꯄꯨꯒꯤ ꯌꯥꯊꯪ ꯇꯧꯖꯕꯅꯦ. ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯇꯦ. ꯍꯨꯏꯗꯤ ꯃꯄꯨꯒꯤꯅꯦ, ꯃꯄꯨ ꯅꯤꯡꯕꯅꯦ." ꯅꯨꯄꯥꯗꯨꯅ "ꯆꯨꯝꯃꯦ. ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯂꯥꯜꯂꯦ. ꯑꯗꯨꯕꯨ ꯑꯩ ꯂꯥꯜꯂꯦ ꯈꯪꯅ ꯈꯪꯅ ꯑꯩꯒꯤ ꯏꯆꯜꯕꯨ ꯀꯟꯅꯤꯡꯕꯗꯒꯤ ꯄꯨꯝꯅꯃꯛ ꯇꯧꯈꯤꯕꯅꯦ. ꯑꯐꯕꯇ ꯈꯟꯇ ꯁꯨꯞꯅꯇꯒꯤ ꯃꯤꯔꯣꯟ ꯇꯥꯗ꯭ꯔꯕ ꯏꯆꯟꯒꯤꯗꯃꯛ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯆꯟꯒꯤ ꯃꯥꯒꯤ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯂꯩꯇꯗꯅ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯂꯥꯛꯈꯤꯕꯅꯦ. ꯑꯩꯅ ꯑꯩꯒꯤ ꯏꯆꯜꯈꯛ ꯅꯨꯡꯁꯤꯔꯨꯕꯒꯤ." ꯅꯨꯡꯁꯤꯗꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ꯫ "ꯗꯦꯗꯥ, ꯆꯠꯄꯤꯔꯣ. ꯏꯆꯟꯕꯨ ꯌꯦꯡꯕꯤꯔꯨꯔꯣ." ꯖꯨꯡꯀꯣꯛ ꯉꯛꯅ "ꯅꯨꯡꯁꯤ." "ꯗꯦꯗꯥ, ꯆꯠꯄꯤꯔꯣ. ꯏꯆꯜꯗꯣ ꯃꯇꯣꯝ ꯉꯥꯏꯔꯝꯃꯅꯤ." ꯅꯨꯄꯥꯗꯨ ꯅꯨꯡꯁꯤꯒꯤ ꯃꯈꯣꯡꯗ ꯇꯨꯔꯒ "ꯏꯆꯦ, ꯑꯩ ꯂꯥꯜꯂꯦ." ꯅꯨꯡꯁꯤꯅ ꯍꯧꯒꯠꯄꯤꯔꯒ "ꯃꯆꯜ ꯃꯕꯨꯡꯗ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ. ꯑꯩꯁꯨ ꯅꯆꯟꯅꯤ ꯈꯟꯕꯤꯌꯨ." "ꯕꯦꯝ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ?" ꯊꯕꯥꯅ "ꯃꯣꯏꯗꯥꯆꯧ, ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯇꯧꯔꯝꯃꯦ ꯍꯥꯏꯗꯨꯅ ꯃꯤꯗꯨꯕꯨ ꯗꯟꯗꯤ ꯄꯤꯅꯔꯕꯗꯤ ꯃꯥꯂꯦꯝꯁꯤ ꯈꯠꯅ ꯆꯩꯅꯕ ꯉꯥꯛꯇ ꯉꯥꯏꯔꯣꯏꯗ꯭ꯔꯥ? ꯗꯥꯆꯧ, ꯃꯥ ꯊꯥꯗꯣꯛꯈ꯭ꯔꯁꯦ." ꯖꯨꯡꯀꯣꯛꯅ "ꯌꯥꯔꯦ, ꯅꯪ ꯆꯠꯈ꯭ꯔꯣ."
ꯅꯨꯄꯥꯗꯨ ꯅꯨꯡꯁꯤꯗ ꯌꯥꯝ ꯃꯨꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯔꯤꯆꯥꯔꯗꯅ ꯏꯅꯥꯎꯕꯨ ꯊꯥꯒꯠꯆꯔꯤ, ꯏꯅꯥꯎ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯒꯅꯤ? ꯏꯌꯥꯝꯕ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣ? ꯏꯇꯩꯃ ꯑꯩ ꯊꯣꯏꯔꯦꯝꯕꯒ ꯇꯤꯟꯅꯕꯅꯤ꯫ ꯑꯣ ꯊꯣꯏꯔꯦꯝꯕꯒꯤ ꯃꯔꯨꯞ ꯑꯣꯏꯔꯦ꯫ ꯊꯕꯥꯗꯨ ꯖꯨꯡꯀꯣꯛꯇ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯄꯤ ꯇꯥꯔꯛꯏ꯫ ꯔꯤꯆꯥꯔꯗꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯃꯨꯛ ꯇꯧꯔꯛꯑꯅꯨ꯫ ꯖꯨꯡꯀꯣꯛꯅ ꯏꯇꯩꯃ ꯍꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯕꯁꯨ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯗꯥꯏꯅꯦꯜ ꯅꯨꯡꯁꯤꯗꯨ ꯂꯩꯊꯣꯛꯇꯨꯅ ꯀꯞꯄꯤ ꯈꯥꯡꯕ ꯉꯝꯗ꯫ ꯖꯨꯡꯀꯣꯛꯅ ꯏꯇꯩꯃ ꯅꯪꯕꯨ ꯏꯅꯥꯎ ꯗꯥꯏꯅꯦꯜꯅ ꯏꯆꯟꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯑꯕꯣ? ꯅꯨꯡꯁꯤꯗꯨ ꯀꯞꯅ ꯀꯞꯅ ꯏꯅꯝꯃ ꯖꯨꯡꯀꯣꯛ ꯅꯨꯡꯉꯥꯏꯇꯅ ꯅꯨꯡꯁꯤ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ, ꯑꯩ ꯍꯤꯡꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯁꯨ ꯖꯨꯡꯀꯣꯛꯁꯨ ꯌꯥꯎꯅ ꯁꯦꯝꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯌꯨꯝꯁꯨ ꯁꯦꯝꯕ ꯂꯣꯏꯔꯦ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯄꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ? ꯖꯨꯡꯀꯣꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯟꯗ꯭ꯔꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯗꯤ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯆꯥꯒꯤ ꯑꯍꯣꯡꯕ ꯃꯇꯧꯗꯨꯗ꯫ ꯊꯣꯏꯔꯦꯝꯕꯗ ꯍꯪꯒꯦ ꯈꯟꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯖꯨꯡꯀꯣꯛꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗꯨꯗ ꯊꯣꯏꯔꯦꯝꯕꯗꯨ ꯁꯅꯥꯇꯣꯝꯕꯅ ꯀꯧꯔꯤ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯗꯨꯅ꯫ ꯊꯣꯏꯔꯦꯝꯕꯗꯨ ꯆꯠꯅꯤꯡꯗ ꯉꯝꯂꯣꯏ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯂꯥꯛꯏ ꯃꯥꯁꯨ꯫ ꯃꯥꯅ ꯍꯪꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯥ ꯃꯥꯡꯖꯧꯅꯅ ꯈꯪꯂꯕꯅꯤ꯫ ꯊꯣꯏꯔꯦꯝꯕꯅ ꯕꯕꯥ ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ? ꯁꯅꯥꯇꯣꯝꯕꯅ ꯅꯪ ꯃꯔꯨꯞꯁꯤꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ? ꯈꯪꯖꯩ ꯕꯕꯥ꯫ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯥ? ꯂꯩꯔꯗꯤ ꯕꯕꯥꯗ ꯍꯥꯏꯌꯨꯅꯦ, ꯏꯄꯥ ꯍꯥꯏꯅꯔꯨꯒꯦ꯫ ꯅꯠꯇ꯭ꯔꯒ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯌꯨ, ꯏꯄꯥ ꯌꯥꯏ꯫ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯃꯨꯁꯂꯤꯝ ꯑꯣꯏꯒꯦꯔꯥ ꯍꯦꯛꯇ ꯌꯥꯏ꯫ ꯍꯣꯏ ꯕꯕꯥ ꯑꯩ ꯖꯨꯡꯀꯣꯛꯇ ꯍꯪꯉꯛꯈꯤꯒꯦ꯫ ꯍꯪꯒꯗꯕꯅꯤ꯫ ꯍꯣꯏ ꯑꯗꯨ ꯅꯨꯄꯤꯗꯨꯕꯨ ꯀꯩ ꯂꯝꯗꯒꯤꯅꯣ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯅꯤ꯫ ꯁꯅꯥꯇꯣꯝꯕ ꯍꯔꯥꯎꯅ ꯅꯨꯄꯤꯗꯨ ꯀꯃꯥꯏꯅ ꯇꯧꯏ? ꯊꯣꯏꯔꯦꯝꯕꯗꯨ ꯈꯤꯇꯪ ꯈꯧꯇꯛꯆꯥꯏ꯫ ꯅꯠꯇꯦ ꯃꯁꯛꯀ ꯐꯖꯕ꯭ꯔꯥ ꯍꯥꯏꯕ? ꯃꯁꯛ ꯌꯥꯝ ꯐꯖꯩ꯫ ꯀꯅꯥꯏ ꯃꯆꯥ ꯃꯁꯨꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ? ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ, ꯃꯃꯥꯁꯨ꯫ ꯃꯈꯥꯗꯤ? ꯕꯕꯥ ꯅꯨꯄꯤꯗꯣ ꯂꯨꯈ꯭ꯔꯥꯕꯤꯅꯤ꯫ ꯁꯅꯥꯇꯣꯝꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ꯫ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ ꯈꯪꯕ ꯉꯝꯗꯦ, ꯉꯝꯍꯟꯗ꯭ꯔꯦ꯫ ꯊꯣꯏꯔꯦꯝꯕꯗꯨ ꯆꯃꯝꯅꯅ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯇꯣꯝꯕꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯊꯣꯏꯔꯦꯝꯕꯗꯨ ꯋꯥ ꯍꯥꯏꯒꯦꯅ ꯃꯌꯥ ꯀꯥꯊꯣꯛꯄꯒ ꯐꯣꯟꯒꯤ ꯔꯤꯡꯗꯨ ꯈꯤꯡꯂꯛꯑꯝꯃꯤ꯫ ꯊꯣꯏꯔꯦꯝꯕꯗꯨ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯨ ꯐꯣꯟꯒꯤ ꯔꯤꯡꯗꯨꯅ ꯀꯥꯏꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯣꯜꯗꯨ ꯄꯥꯏꯈꯠꯈꯤ꯫ ꯍꯣꯏ ꯃꯐꯝꯗꯤ ꯀꯥꯏꯗꯅꯣ? ꯐꯔꯦ ꯑꯗꯨꯗꯤ ꯆꯪꯁꯤꯜꯂꯝꯃꯣ, ꯑꯩꯁꯨ ꯂꯥꯛꯑꯒꯦ꯫ ꯍꯣꯏ ꯊꯝꯃꯦ꯫ ꯁꯅꯥꯇꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯕꯥ ꯑꯩ ꯊꯕꯛ ꯑꯊꯨꯕ ꯑꯃ ꯂꯩꯔꯦ, ꯑꯗꯨꯗꯤ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫ ꯁꯅꯥꯇꯣꯝꯕ ꯋꯥꯗꯨ ꯉꯥꯡꯂꯛꯇꯦ꯫ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯒ ꯂꯩ꯫ ꯊꯣꯏꯔꯦꯝꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯥꯒꯤ ꯊꯕꯛꯇꯨ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯄꯥ ꯑꯣꯏꯕꯗꯨ꯫ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ꯫ ꯑꯗꯨ ꯋꯥꯅ ꯈꯪꯕꯅꯦ, ꯃꯄꯥ ꯑꯩꯗ ꯀꯔꯤꯁꯨ ꯍꯥꯏꯗ꯫ ꯑꯃꯔꯣꯝꯗꯅ ꯅꯨꯡꯁꯤꯗꯨ ꯃꯥꯅ ꯁꯥꯖꯕ ꯐꯤꯗꯨ ꯊꯥꯕ ꯂꯥꯛꯄꯅꯤ꯫ ꯐꯤꯗꯨ ꯄꯤꯔꯝꯂꯒ ꯊꯣꯛꯂꯛꯄꯗ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯅꯨꯡꯁꯤ ꯅꯠꯇ꯭ꯔꯣ?
ꯅꯨꯡꯁꯤꯗꯨ ꯀꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯀꯅꯥ? ꯚꯦꯂꯤꯛꯇꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯂꯛꯏ꯫ ꯑꯩꯅꯦ, ꯃꯍꯧꯁꯥ ꯗꯥꯏꯅꯦꯜꯒꯤ ꯃꯔꯨꯞ ꯚꯦꯂꯤꯛ꯫ ꯅꯨꯡꯁꯤꯗꯨ ꯁꯥꯎꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯐꯥꯊꯖꯩ꯫ ꯚꯦꯂꯤꯛ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ, ꯅꯪꯗꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯐꯖꯔꯝꯃꯦꯅꯦ꯫ ꯀꯩꯕ? ꯇꯥꯍꯧꯗ꯭ꯔꯕ? ꯅꯨꯡꯁꯤꯒꯤ ꯃꯃꯥꯏ ꯃꯄꯥꯗ ꯅꯛꯅ ꯆꯪꯁꯤꯜꯂꯒ, ꯌꯥꯝ ꯐꯖꯩ꯫ ꯅꯨꯡꯁꯤ ꯁꯥꯎꯅ ꯚꯦꯂꯤꯛꯄꯨ ꯏꯟꯊꯣꯛꯏ, ꯑꯗꯨꯒ ꯁꯥꯎꯅ, ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯥ? ꯑꯩꯅ ꯍꯧꯖꯤꯛ ꯃꯤꯌꯥꯝ ꯇꯥꯅꯕ ꯂꯧꯔꯗꯤ ꯅꯪꯒꯤ ꯍꯤꯡꯐꯝ ꯂꯩꯔꯣꯏ꯫ ꯂꯨꯈ꯭ꯔꯥꯕꯤ, ꯅꯪꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯕꯗ ꯀꯅꯥꯅ ꯀꯟꯕꯤꯗꯣꯏꯕ? ꯇꯨꯀꯠꯆꯕ! ꯊꯨꯏ! ꯇꯨꯀꯠꯆꯩ! ꯑꯩꯅꯅꯦ, ꯄꯨꯝꯅꯃꯛ ꯑꯩꯅ꯫ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯍꯥꯠꯄꯁꯨ ꯑꯩꯅ, ꯑꯗꯨꯒ ꯅꯪꯕꯨꯅ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯈꯛꯂꯝꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨꯁꯨ ꯅꯨꯃꯤꯠꯇꯨꯗ, ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯩꯅ ꯂꯥꯟ ꯎꯍꯟꯗꯨꯅ ꯏꯕꯦꯝꯍꯜꯗ, ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯛꯏ꯫ ꯅꯨꯡꯁꯤ ꯉꯛꯅ, ꯀꯔꯤ? ꯑꯩꯒꯤ ꯌꯥꯝꯕꯨꯡꯒꯤ ꯃꯔꯨꯞ ꯅꯪꯃꯛꯅ? ꯃꯥꯅꯤ, ꯃꯥꯒꯤ ꯃꯔꯨꯞꯅꯤ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯣꯡꯃꯇ ꯃꯥꯕꯨ ꯃꯔꯨꯞꯅꯤ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯃꯥꯅꯗꯤ ꯑꯩꯕꯨ ꯃꯔꯨꯞꯅꯤ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯅꯪ꯫ ꯅꯨꯡꯁꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯚꯦꯂꯤꯛꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯁꯥꯒꯤꯗ ꯈꯟꯕ! ꯚꯦꯂꯤꯛ ꯅꯣꯛꯐꯦꯠ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯕꯁꯨ ꯁꯥꯔꯤ, ꯑꯗꯨꯁꯨ ꯄꯦꯠ ꯂꯥꯎꯕꯤ ꯅꯨꯄꯤ ꯅꯪꯅ꯫ ꯊꯥꯔꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯪ ꯑꯩ ꯍꯥꯠꯀꯦ ꯍꯥꯏꯔꯣ? ꯍꯥꯠꯂꯣ, ꯑꯩꯕꯨꯁꯨ ꯍꯥꯠꯂꯣ, ꯑꯩ ꯍꯤꯡꯅꯤꯡꯗꯤꯑꯦ꯫ ꯁꯦ, ꯑꯩ ꯍꯥꯠꯂꯣ꯫ ꯀꯩꯒꯤ ꯍꯥꯠꯇꯣꯏꯕ? ꯅꯪꯗꯤ ꯑꯩꯒꯤꯅꯤ, ꯑꯩꯒꯤ ꯑꯣꯏꯒꯗꯕ ꯄꯣꯠꯇꯤ ꯑꯩ ꯍꯥꯠꯂꯣꯏ꯫ ꯍꯥꯠꯀꯗꯕ ꯑꯣꯏꯔꯕꯗꯤ ꯅꯨꯃꯤꯠꯇꯨꯗ ꯍꯥꯠꯂꯝꯕ ꯌꯥꯏꯅ, ꯃꯇꯝ ꯆꯪꯍꯟꯗꯅ꯫ ꯁꯥꯅꯤ ꯅꯪꯗꯤ, ꯁꯥ! ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯉꯝꯗꯕ ꯁꯥ! ꯚꯦꯂꯤꯛ ꯍꯟꯗꯛꯇꯤ ꯁꯥꯎꯅ ꯅꯨꯡꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯏ꯫ ꯁꯨꯝ ꯆꯤꯡꯂꯝꯕꯗꯒꯤ ꯈꯪꯂꯨꯝ ꯂꯨꯝꯂꯛꯄꯗꯨꯗ ꯁꯥꯎꯅ ꯂꯩꯊꯣꯔꯛꯏ꯫ ꯖꯨꯡꯀꯣꯛꯅ ꯅꯨꯡꯁꯤꯒꯤ ꯈꯨꯗꯥꯡꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯅ, ꯅꯪ? ꯖꯨꯡꯀꯣꯛ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯣꯍꯣ, ꯅꯪ ꯑꯃꯨꯛ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯛꯑꯕ? ꯕꯣꯏ, ꯅꯪ ꯉꯔꯥꯡꯒꯤ ꯃꯪꯗ ꯀꯅꯥ ꯎꯔꯝꯃꯤ? ꯚꯦꯂꯤꯛꯁꯨ ꯎꯁꯤꯠꯇꯅ, ꯍꯧꯖꯤꯛꯁꯨ? ꯅꯪ ꯂꯥꯏ ꯑꯃ ꯈꯨꯔꯨꯝ ꯊꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯥ? ꯅꯪ ꯗꯣꯁꯥ ꯑꯃ ꯏꯄꯥꯡ ꯄꯥꯡꯗꯦꯕ꯫ ꯑꯩꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯒꯗ꯭ꯔꯅꯦ ꯅꯪꯕꯣ? ꯀꯅꯥꯅ ꯊꯤꯡꯗꯣꯏꯕ? ꯑꯩ ꯂꯩꯔꯤꯉꯩ ꯅꯨꯡꯁꯤꯒꯤ ꯇꯨ ꯅꯥꯝꯃ ꯁꯣꯛꯄꯒꯤ ꯅꯇꯤꯛꯁꯨ ꯅꯠꯇꯦ꯫ ꯚꯦꯂꯤꯛꯇꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯅꯃꯥꯡꯃꯨꯠꯇꯗ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯊꯋꯥꯏ ꯎꯔꯤꯕꯗꯨ ꯑꯩꯅ? ꯖꯨꯡꯀꯣꯛ ꯁꯥꯎꯅ ꯚꯦꯂꯤꯛꯀꯤ ꯊꯕꯥꯛꯇ ꯀꯥꯎꯏ꯫ ꯚꯦꯂꯤꯛꯇꯨ ꯍꯥꯟꯅ ꯁꯦꯝꯗꯨꯅ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯃꯅꯤꯡ ꯈꯖꯤꯛ ꯍꯜꯂꯤ, ꯑꯗꯨꯕꯨ ꯁꯠ ꯍꯧꯒꯠꯂꯛꯇꯨꯅ ꯖꯨꯡꯀꯣꯛꯄꯨ ꯏꯜꯂꯤ꯫ ꯅꯪ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯕꯗꯤ ꯀꯔꯤ ꯐꯪꯒꯅꯤ ꯈꯪꯗꯕ꯭ꯔꯥ? ꯅꯪ ꯅꯃꯤꯠꯇꯒꯤ ꯄꯤ ꯇꯥꯒꯦꯗꯅꯤ꯫ ꯖꯨꯡꯀꯣꯛꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯑꯩꯅ ꯇꯥꯗ꯭ꯔꯕꯗꯤ ꯉꯝꯒꯗ꯭ꯔꯅꯦ ꯅꯪꯕꯣ? ꯅꯪ ꯅꯠꯇꯕ? ꯅꯪ ꯅꯠꯇ꯭ꯔꯣ ꯊꯥꯏꯅ ꯀꯗꯥꯏꯗꯅ ꯂꯣꯠꯂꯨꯕꯗꯨꯕꯣ? ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯦꯅꯦ꯫ ꯅꯠꯇꯦ, ꯍꯟꯗꯛꯅ ꯕꯣꯝꯕꯦꯗ ꯆꯠꯇꯣꯏꯔꯣ? ꯆꯠꯐꯝ ꯍꯥꯟꯅ ꯈꯜꯍꯧꯔꯣ ꯕꯣꯏ꯫ ꯆꯠꯂꯕꯁꯨ ꯅꯨꯡꯁꯤꯒ ꯆꯠꯀꯅꯤ꯫ ꯅꯨꯡꯁꯤ ꯉꯛꯅ ꯌꯦꯡꯂꯛꯏ, ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯛꯏ, ꯗꯥꯏꯅꯦꯜꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯚꯦꯂꯤꯛꯅ, ꯀꯔꯤꯕ? ꯖꯨꯡꯀꯣꯛꯀꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯤ꯫ ꯖꯨꯡꯀꯣꯛ ꯁꯥꯎꯅ ꯚꯦꯂꯤꯛꯄꯨ ꯐꯨꯕ ꯍꯧꯔꯛꯏ꯫ ꯚꯦꯂꯤꯛꯁꯨ ꯃꯈꯨꯠ ꯑꯗꯨꯃꯛ ꯍꯜꯂꯤ꯫ ꯖꯨꯡꯀꯣꯛꯇꯨ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯦ, ꯄꯦꯟꯗꯕꯅ ꯚꯦꯂꯤꯛꯄꯨ ꯐꯨꯔꯤ꯫ ꯚꯦꯂꯤꯛꯇꯨ ꯖꯨꯡꯀꯣꯛꯀꯤ ꯊꯕꯥꯛꯇ ꯀꯥꯎꯔꯛꯏ꯫ ꯖꯨꯡꯀꯣꯛꯁꯨ ꯃꯥꯒꯤ ꯈꯪꯒ꯭ꯔꯥꯎ ꯃꯅꯤꯡꯗꯒꯤ ꯅꯣꯡꯃꯩꯗꯨ ꯁꯠꯇꯣꯔꯛꯏ, ꯑꯗꯨꯒ ꯂꯣꯛ ꯆꯤꯡꯗꯨꯅ ꯚꯦꯂꯤꯛꯀꯤ ꯃꯀꯣꯛꯇ ꯅꯝꯃꯤ꯫ ꯅꯨꯡꯁꯤ ꯄꯥꯈꯠꯅ, ꯗꯦꯗꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ, ꯗꯦꯗꯥ, ꯁꯦ ꯊꯥꯗꯣꯛꯑꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯋꯣ꯫ ꯖꯨꯡꯀꯣꯛ ꯅꯨꯡꯁꯤꯅ ꯀꯞꯂꯛꯄꯗꯨꯗ ꯃꯈꯨꯠꯇꯨ ꯊꯥꯡꯇꯩ꯫
ꯑꯗꯨꯒ ꯌꯥꯝ ꯆꯥꯎꯅ ꯃꯌꯥ ꯆꯤꯛꯁꯤꯟꯅꯔꯒ ꯚꯦꯂꯦꯠꯀꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯨꯡꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯃꯤ ꯍꯥꯠꯅꯤꯡꯗꯦ. ꯃꯥ ꯌꯥꯎꯗꯕ ꯃꯐꯝꯗ ꯊꯦꯡꯅꯗꯅꯕ ꯂꯥꯏ ꯈꯨꯔꯨꯝꯃꯨ. ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯒꯥꯔꯤ ꯈꯥꯝꯂꯝꯕ ꯃꯐꯝ ꯇꯝꯅ ꯂꯥꯛꯏ. ꯖꯨꯡꯀꯣꯛꯅ ꯀꯥꯔꯣ. ꯅꯨꯡꯁꯤ ꯀꯤꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ. ꯖꯨꯡꯀꯣꯛꯁꯨ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯥꯏꯠꯇꯨꯗ ꯐꯝꯈ꯭ꯔꯦ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ. ꯚꯦꯂꯦꯠꯁꯨ ꯁꯥꯎꯅ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ. ꯑꯅꯤꯗꯨꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ. ꯖꯨꯡꯀꯣꯛꯇꯨ ꯒꯥꯔꯤꯗꯨ ꯃꯪꯂꯒ ꯊꯧꯔꯤ. ꯅꯤꯡꯁꯤꯡꯂꯛꯏ. ꯊꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ. ꯑꯩꯕꯨ ꯀꯟꯕꯤꯌꯣ. ꯖꯨꯡꯀꯣꯛꯇꯨ ꯄꯥꯡ ꯇꯤꯡꯗꯨꯅ ꯂꯩ. ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯄꯤ ꯇꯥꯅ ꯚꯦꯂꯦꯠ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ. ꯅꯣꯏꯅ ꯄꯥꯝꯕꯒꯨꯝꯕ ꯑꯩꯉꯣꯟꯗ ꯇꯧꯋꯣ. ꯃꯥꯕꯨ ꯊꯥꯗꯣꯛꯑꯣ. ꯚꯦꯂꯦꯠꯅ ꯅꯪꯒꯤꯁꯨ ꯃꯇꯝ ꯋꯥꯠꯂꯤꯅꯦ. ꯉꯥꯏꯈꯣ. ꯖꯨꯡꯀꯣꯛꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ. ꯚꯦꯂꯦꯠꯇꯨ ꯖꯨꯡꯀꯣꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯊꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯤ. ꯖꯨꯡꯀꯣꯛ ꯌꯦꯡꯕ ꯉꯝꯗ ꯊꯣꯏ. ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯪꯂꯕ ꯃꯇꯝꯗ ꯊꯧꯔꯕ ꯊꯥꯡꯗꯨꯅ ꯊꯣꯏꯒꯤ ꯃꯕꯨꯛꯇ ꯅꯨꯡꯁꯤ ꯍꯩꯇ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯊꯤꯜꯂꯤ. ꯖꯨꯡꯀꯣꯛ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ. ꯉꯝꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ. ꯊꯋꯥꯏ ꯆꯥꯛꯅ ꯊꯣꯏ. ꯗꯗꯥ. ꯊꯣꯏ, ꯅꯪ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏ. ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ. ꯚꯦꯂꯦꯠꯇꯨ ꯑꯃꯨꯛꯁꯨ ꯊꯣꯏꯕ ꯊꯥꯡꯅ ꯊꯤꯜꯂꯤ. ꯖꯨꯡꯀꯣꯛ ꯕ꯭ꯔꯦꯛꯇꯨ ꯈꯪꯐꯥ ꯐꯥꯏ. ꯅꯨꯡꯁꯤ ꯉꯛꯅ ꯀꯩꯗꯧꯔꯒꯦ? ꯖꯨꯡꯀꯣꯛ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯏ. ꯀꯩꯝ ꯇꯧꯗꯦ. ꯅꯨꯡꯁꯤꯗꯨ ꯉꯛꯅ ꯌꯦꯡꯉꯤ. ꯋꯥꯗꯤ ꯍꯥꯏꯔꯛꯇꯦ. ꯗꯥꯏꯅꯦꯜꯅ ꯑꯉꯥꯡ, ꯌꯥꯝ ꯋꯥꯏ. ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯌꯥꯝ ꯋꯥꯏ. ꯅꯤꯡꯁꯤꯡꯂꯛꯄꯅꯤ. ꯃꯥꯜꯂꯤ ꯗꯥꯏꯅꯦꯜꯅ ꯀꯞꯄ. ꯖꯨꯡꯀꯣꯛꯅ ꯀꯞꯄꯗꯨ ꯊꯦꯝꯅꯤꯡꯉꯤ ꯑꯗꯨꯕꯨ ꯉꯝꯗꯦ. ꯂꯝꯂꯥꯟꯕꯤ ꯃꯥꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯨ ꯊꯤꯟꯕꯤꯔꯝꯂꯒ ꯖꯨꯡꯀꯣꯛꯇꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ. ꯁꯥꯎꯅ ꯀꯥꯗ ꯆꯪꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ. ꯊꯣꯏ, ꯗꯗꯥꯅ ꯅꯪꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ. ꯅꯪꯕꯨ ꯃꯈꯣꯏꯅ. ꯖꯨꯡꯀꯣꯛ ꯑꯃꯨꯛꯁꯨ ꯀꯞꯂꯛꯏ. ꯗꯗꯥꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯗꯤ ꯀꯟꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ. ꯅꯪ ꯋꯥꯔꯧꯒꯅꯨꯀꯣ. ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯥꯕꯨꯗꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦꯀꯣ. ꯅꯪ ꯋꯥꯔꯧꯒꯗ꯭ꯔꯥ? ꯋꯥꯔꯧꯒꯅꯨꯀꯣ. ꯃꯥꯁꯨ ꯅꯪꯒꯨꯝꯅ ꯅꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤꯅꯦ. ꯚꯦꯂꯦꯠꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯒ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯂꯝꯃꯤ. ꯅꯨꯄꯥꯗꯨꯅ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯖꯨꯡꯀꯣꯛꯀ? ꯅꯨꯡꯁꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯦ. ꯃꯗꯨꯗ ꯌꯦꯜꯂꯛꯄ ꯄꯨꯝꯕ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯦ. ꯂꯦꯝꯅ ꯊꯥꯕ ꯌꯥꯔꯣꯏ. ꯑꯗꯨꯗꯤ ꯕꯣꯁ, ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯨ ꯍꯥꯏꯕꯅꯣ? ꯖꯨꯡꯀꯣꯛꯄꯨ ꯍꯥꯠꯂꯣ. ꯐꯅꯤ ꯕꯣꯁ. ꯉꯁꯤꯗꯤ ꯌꯥꯔꯣꯏ. ꯃꯇꯥꯡ ꯆꯥꯕꯗ ꯁꯣꯏꯗꯅ ꯍꯥꯠꯀꯗꯕꯅꯦ. ꯈꯪꯉꯦꯀꯣ? ꯐꯅꯤ ꯕꯣꯁ. ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ. ꯑꯩꯅ ꯃꯊꯛ ꯆꯠꯅꯕꯒꯤ ꯀꯩꯔꯥꯛ ꯊꯥꯕꯤꯅꯤ. ꯑꯩꯈꯣꯏꯕꯨ ꯕꯣꯁꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯕꯣ? ꯐꯔꯦ ꯑꯗꯨꯗꯤ. ꯑꯁꯨꯝꯅ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ. ꯚꯦꯂꯦꯠꯇꯨ ꯆꯤꯌꯔꯗꯨꯗ ꯐꯝꯊꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ. ꯐꯅ ꯀꯨꯏꯅ ꯈꯜꯂꯕ ꯃꯇꯨꯡ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ. ꯑꯁꯨꯝꯅ ꯅꯨꯡꯗꯥꯡꯗꯨ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯒ ꯖꯨꯡꯀꯣꯛꯇꯨ ꯆꯥꯗ꯭ꯔꯦ. ꯊꯣꯏꯔꯦꯝꯕꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤꯕꯣ? ꯖꯨꯡꯀꯣꯛꯅ ꯃꯣꯏꯗ ꯒꯥꯔꯤ ꯑꯃ ꯍꯦꯛ ꯆꯪꯈꯤꯕꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕ. ꯀꯩꯒꯤ? ꯑꯩꯅ ꯍꯥꯏꯁꯦ ꯇꯧꯗ ꯇꯧ. ꯑꯗꯣ ꯃꯔꯝꯗꯨꯗꯤ ꯈꯪꯕ ꯌꯥꯏꯗꯅ. ꯈꯪꯉꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯏ ꯅꯠꯇꯦ. ꯑꯩꯅ ꯍꯥꯏꯁꯦ ꯇꯧꯗꯕ ꯌꯥꯗꯕꯅꯤ. ꯈꯪꯖ ꯂꯥꯛꯆꯗ꯭ꯔꯦꯗ
ꯑꯉꯥꯎꯕ ꯑꯃꯒ ꯂꯣꯏꯅꯕꯁꯤꯗꯤ ꯑꯩꯅ ꯍꯥꯏꯗꯣ ꯇꯧꯗ꯭ꯔꯕꯗꯤ ꯅꯪ ꯁꯤꯔꯦ ꯈꯪꯉꯨ ꯌꯦꯁ ꯁꯔ ꯑꯩ ꯇꯧꯖꯒꯦ ꯌꯥꯅꯤ ꯊꯝꯃꯦ ꯃꯥꯒꯤ ꯍꯥꯏꯒꯗꯕ ꯍꯥꯏꯔꯝꯂꯒ ꯊꯝꯈꯤꯅꯦ ꯖꯨꯡꯀꯣꯛꯁꯨ ꯐꯣꯟꯗ ꯊꯝꯈꯤꯕꯒ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯑꯩꯈꯣꯏꯒꯤꯗꯣ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯍꯦꯛꯇ ꯇꯥꯕ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯔꯣꯏ ꯑꯩꯅ ꯃꯥꯕꯨꯁꯨ ꯅꯨꯡꯁꯤꯔꯕꯗꯤ ꯃꯥ ꯈꯨꯗꯣꯡꯊꯤꯕ ꯑꯩ ꯃꯥꯕꯨꯗꯤ ꯀꯟꯕ ꯄꯥꯝꯃꯤ ꯑꯩ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯛꯆꯩ ꯊꯣꯏꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇ ꯊꯣꯏ ꯅꯪꯒꯤ ꯁꯛꯇꯝ ꯎꯔꯛꯇꯕ ꯀꯨꯝꯆꯥ ꯃꯁꯤꯡ ꯌꯥꯝꯂꯛꯑꯦ ꯗꯗꯥ ꯅꯪꯕꯨ ꯎꯅꯤꯡꯉꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯅꯤꯡꯉꯦ ꯐꯠꯇꯕ ꯃꯤꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯂꯥꯏ ꯐꯠꯇꯕꯗꯤ ꯂꯥꯏ ꯈꯨꯔꯨꯝꯃꯒ ꯐꯩ ꯑꯗꯨꯕꯨ ꯃꯤꯅ ꯐꯠꯂꯔꯣꯏ ꯈꯟꯅ ꯐꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯂꯥꯌꯦꯡꯗꯨꯅꯁꯨ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯕꯦꯂꯤꯛꯀꯤ ꯃꯐꯝꯗꯁꯨ ꯊꯣꯛꯂꯔꯦ ꯃꯄꯨꯟꯁꯤꯒꯤ ꯃꯤꯒꯤ ꯑꯐꯕ ꯇꯧꯔꯛꯇ꯭ꯔꯤꯕ ꯃꯤ ꯍꯥꯏꯔꯒꯗꯤ ꯃꯥ ꯈꯛꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯖꯨꯡꯀꯣꯛꯀꯤ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩ ꯖꯨꯡꯀꯣꯛꯁꯨ ꯅꯨꯡꯁꯤꯕꯨ ꯍꯦꯟꯅ ꯁꯦꯟꯅꯕ ꯍꯦꯟꯖꯤꯜꯂꯛꯏ ꯅꯨꯡꯁꯤꯗꯨ ꯂꯩꯍꯤ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯕ ꯂꯥꯛꯄꯅꯤ ꯁ꯭ꯀꯨꯜ ꯌꯧꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯥꯔ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯈꯪꯍꯧꯗꯦ ꯃꯃꯥꯏ ꯃꯃꯤꯠꯀꯨꯝꯕ ꯅꯨꯄꯥ ꯑꯅꯤ ꯀꯨꯝꯊꯔꯛꯇꯨꯅ ꯅꯨꯡꯁꯤꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤ ꯅꯨꯡꯁꯤ ꯂꯥꯎꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯟꯈꯤ ꯎꯄꯥꯏ ꯂꯩꯇ ꯃꯄꯤ ꯇꯥꯅ ꯈꯥꯡꯉꯤ ꯅꯨꯄꯤꯗꯨ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯄꯥꯡꯒꯜ ꯍꯟꯊꯅ ꯁꯦꯝꯂꯝꯂꯤꯕ ꯋꯥꯔꯧꯁꯤꯔ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯕꯨꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯨꯄꯤꯅ ꯄꯥꯡꯒꯜ ꯁꯣꯜꯂꯤꯕ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯂ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯅꯨꯄꯥꯅ ꯄꯥꯡꯒꯜ ꯀꯟꯕ ꯍꯦꯜꯂꯕꯁꯨ ꯋꯥꯈꯜꯗꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯇꯝꯂꯛꯄꯅꯤ ꯅꯨꯡꯁꯤꯗꯨ ꯂꯥꯎꯕꯁꯨ ꯉꯝꯗ ꯃꯄꯤ ꯇꯥꯅ ꯈꯥꯡꯂꯤ ꯃꯈꯣꯡꯗꯨꯗꯤ ꯀꯥꯎꯔꯤ ꯅꯨꯄꯥ ꯑꯃꯅ ꯀꯣꯜ ꯇꯧꯗꯨꯅ ꯋꯥ ꯈꯔꯁꯨ ꯍꯥꯏꯔꯤ ꯕꯣꯁ ꯄꯨꯖꯔꯛꯑꯦ ꯚꯦꯂꯤꯛꯇꯨ ꯍꯔꯥꯎꯅ ꯒꯨꯗ ꯕꯣꯏ ꯑꯩꯅ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯄꯣꯔꯛꯑꯣ ꯊꯨꯅ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯏ ꯖꯨꯡꯀꯣꯛ ꯑꯔꯥꯏꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯅ ꯅꯨꯡꯁꯤꯕꯨ ꯁꯦꯟꯅꯗꯨꯅ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯕ ꯉꯝꯗꯦ ꯐꯅꯤ ꯕꯣꯁ ꯆꯦꯛꯁꯤꯟꯅ ꯂꯥꯛꯑꯣ ꯐꯅꯤ ꯕꯣꯁ ꯅꯨꯡꯁꯤꯗꯨ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ ꯖꯨꯡꯀꯣꯛꯇꯨ ꯁꯣꯝꯗ ꯊꯕꯛ ꯃꯐꯝꯗ ꯂꯩ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯁꯔ ꯃꯣꯜꯗ ꯆꯠꯅꯤ ꯍꯥꯏꯕ ꯖꯨꯡꯀꯣꯛꯇꯨ ꯃꯀꯣꯛ ꯅꯣꯝꯃꯛꯏ ꯆꯠꯂꯗꯕꯅꯤ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ ꯄꯨꯡꯁꯤꯗꯤ ꯌꯥꯔꯛꯇ꯭ꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯃꯐꯝꯗꯨꯗ ꯆꯠꯈꯤ ꯖꯨꯡꯀꯣꯛꯀ ꯂꯣꯏꯅꯅ ꯂꯩꯍꯤꯗꯨ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯏ ꯊꯕꯥꯅ ꯍꯩꯃ ꯅꯅꯦꯗꯤ ꯂꯧꯕ ꯂꯥꯛꯇꯤꯌꯦ ꯑꯗꯨꯒꯤ ꯇꯣꯝꯊꯤꯟꯒ ꯂꯥꯛꯏꯅꯦ ꯍꯩꯃ ꯅꯪ ꯂꯧꯔꯤꯅꯤ ꯍꯥꯏꯅ ꯆꯠꯈꯤꯗꯥꯏꯅꯦ ꯈꯪꯗꯦ ꯑꯗꯨꯗꯤ ꯐꯔꯦ ꯐꯔꯦ ꯆꯪꯂꯛꯑꯣ ꯆꯔꯥ ꯋꯥꯟꯅꯕ ꯃꯃꯥ ꯆꯥꯛ ꯊꯤꯔꯝꯃꯒꯦ ꯍꯣꯏ ꯃꯃꯥ ꯂꯩꯍꯤꯗꯨ ꯆꯪꯈꯤ ꯊꯕꯥꯗꯤ ꯆꯤꯡꯅꯕꯅ ꯈꯝ ꯊꯦꯡꯂꯦ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯆꯥꯗꯗꯤ ꯍꯥꯏꯔꯨꯗ꯭ꯔꯦ ꯅꯨꯡꯁꯤꯅ ꯕꯖꯥꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯕꯅꯤꯅ ꯑꯗꯨꯅ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ ꯆꯪꯂꯛꯇꯨꯅ ꯃꯆꯥꯒꯤ ꯆꯥꯛ ꯄꯤꯖꯔꯝꯂꯒ ꯊꯣꯛꯂꯛꯏ ꯀꯩꯊꯦꯜꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯥꯛꯄ ꯀꯧꯕ ꯂꯩꯔꯝꯗ꯭ꯔꯦ ꯊꯕꯥ ꯄꯥꯈꯠꯄ ꯁꯨꯝ ꯍꯦꯜꯂꯛꯏ ꯇꯟꯖꯥꯗꯨꯗ ꯊꯣꯏꯔꯦꯝꯕꯗꯨ ꯗ꯭ꯌꯨꯇꯤ ꯍꯜꯂꯛꯄ ꯃꯇꯝꯅꯤ ꯊꯕꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨꯗ ꯍꯪꯂꯛꯏ ꯏꯇꯩꯃ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯊꯕꯥꯅ ꯑꯩꯈꯣꯏ ꯕꯦꯝꯗꯣ ꯉꯁꯥꯏ ꯂꯩꯍꯤ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯔꯤꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨ ꯂꯩꯍꯤ ꯃꯇꯨꯡꯗ ꯍꯜꯂꯛꯑꯦ ꯀꯗꯥꯏꯗ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯉꯁꯤꯗꯤ ꯀꯔꯤꯁꯨ ꯆꯠꯅꯕ ꯂꯩꯇꯦ ꯍꯥꯏꯔꯝꯕꯅꯤ ꯀꯩꯁꯨ ꯄꯥꯈꯠꯄꯤꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯑꯩꯈꯣꯏ ꯕꯦꯝꯒꯤ ꯃꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ ꯊꯣꯏꯔꯦꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯏꯇꯩꯃ ꯆꯪꯕꯤꯔꯣ ꯋꯥꯈꯜꯗꯣ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯑꯩꯅ ꯊꯥꯖꯕ ꯄꯤꯔꯤ ꯏꯆꯜꯗꯣ
ꯁꯣꯏꯗꯅ ꯏꯇꯩꯃꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕ ꯉꯝꯒꯅꯤ꯫